Maruoiba Pau. Nagagi miyoy taruk amadi kuki miyoy tara mari fazinduna lariba si India amadi state government na thuba matamda rescue tawduna imung manungda kusinhanbiyu haina SUDC na hairi. Kurumzari Am-Istv gi pau bining tabriba khwai pum namag putaram nok sari hauzik pau santok na pizari. Kakching district ki manung chana laiba Santhel Bazar gi community hall da amuko amadi amuko ga chatminariba lup mangaga kusamnaraga Santhel United Development Committee SUDC amasung Zamitul Uluma anina sinduna wakat mifam chathakre wakat mifam aduda Manipur muthatpa yaroi aikhoi amato oina pullasi terrorism sathariba India ki security force kudak tahanko don't kill Manipur's people terrorist singna micha miyam da hat pale phalu aikhoi gi laibak aikhoina lengak janaba sem sarasi India government ki aron balalom kudak ta handou aikhoi gi tunglam chat aikhoina semjagadabani haina thaba placard sing paiki wakal mifam aduda yaukhibi SUDC gi member Muhammad Mufizuddin Elias Tomana Manipur da haukiba Englising aniga kulhumdoi gi me ahum da haukiba irang asina maram oiraga community singi marakta amaga sathok chashin yanadriba asi changnaba yahanbiu relief camp ta lariba miyoi sing asisu magi mayumda hanjalhanbiu hauzik nagagi miyoi taruk amadi kuki gi miyoi tara mari fazinduna lariba asi India amadi state government athuba matamda rescue tawbiduna masa gi imung manungda miyoi sing da kusinhanbiu Manipur da lariba furup khudingmak nungsi chanana leminana ba hotnabada India lengak amadi state lengak na thodang lobiu hauzikti Manipur government tumduna leibiranu mikap thokpiro haike amadi Manipur lengak na athuba matamda hairiba miyoi sing asi recover tobiduna masa gi mayimda amadi masa gi imung manungda khusin nabiu haibo famdasu thamjari loinana haukiba numit kharani ge mamangda koi turong laubida yamna laibak thiba thodo amada mama macha hom makoi sehan kiba koi gi bom gi langda thuduna sehan kiba adugi asumba langla langin puthokpiduna laibak miyamda adugi koi asoba dandi PBO adubu tawram liba miyo sing adu koi dandi PBO haibo famda ma thamjari aduga koi tongan ba Manipur gi mafamda koi tangdu leita daba leiriba thokaning daba thodok wathok mayam asi ngasi haiba mikup asidagi akoi tangdu leita ba shanti leiba Manipur ma oiminaduna akoi nungsi sanana himinabada akoi punamak amadi Manipur leiba civil society organization mayam punamakna asoba dai talominaduna akoi nungsi sanana himinar saibo phom khrasi tamjari Directorate of Environment Dineshwar na keynote address speaking World Environment Day Englising anigam Dineshwar na keynote address speaking World Environment Day Englising aniga kuntaruki nunggi oiba warol phongdokhi Mahairoi singsu thorom adu da sarugyaki World Environment Day Englising aniga kuntaruki UN team oiriba inspired by nature for climate for our future haiba team da pangthok liba ngasigi college level symposium competition aduda college asigi mahairoi homfu mukna sarugyaki District Administration Chandel Manipur na sinduna chayol amachup na chatharakpa awareness amadi outreach campaign Janjatiya Gaurav Utsav Englising aniga kuntaruk jan vagitari theme sabse pehle haiba theme gi makhada pangthoktuna loishinkhre DC Hemant Kumar IAS na Information Education and Communication IEC gi dharti aba gram utkarsh abhiyan DAGUA scheme asi haukiba me tara nipanda me kunmanga fauba pangthoki scheme manungda khungang homfutara mathoigi camp mapan sinduna miyoi lesing amaromna sarugyaki thoromgi manung channa Aadhaar enrollment drives 200 mandatory biometric updates various government welfare schemes and services na singba pangthoki haiki Amaromda Information Education Community IEC campaign Zan Bhagidari 4 PM Zanman and DAJZUA gi makhada press conference ama conference hall DC office in mini secretariat complex farmland Tamenglong da pangthok tuna loishinkhre Nodal Officer Assistant Commissioner Tamenglong Namthanga Kamaina SDO Tamenglong di Maidinbui na press conference adu da wa ngangki District Kharegi District Level Officer Singna District Level Culmination of IEC Campaign Tamenglong District Headquarter da sarugyaki Tharom aduda free health checkups amadi hidak langtak singsu piki
Imphal Public Higher Secondary School IPS Kanchipurna senduna HSE English aniga kuntaruki mai paklaba outgoing meritorious student lunena letter mark fanglaba amadi chada chama pass tawbagi record fangbagi harau taramna okbagi thorom ama school asigi multi-purpose hall da pangthokre thorom aduda meritorious students founder principal school headmistress oza senior faculties amadi Mahiroi Singh na sarug yakibagalunina Mahiroi Singh da achamba khudol tamduna pugning thogatki thorom gamari na education gi lamda national amadi international awardee oja Asem Kennedy founder principal na Mahiroi oiringai punsida kanna hona duna pamliba pandam adu fangnaba honagadabani haiki hauzik pawgi marthana break ma lawzari gi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Ibe makigano Azab thammo Sige yumse next TMT na check sin na laksilaga thamgo banine Dada nang se juhar habaga amta kiderbo Asumna mayam na machalbo option dugum masigi yumasibu asoya nan kokadabagi next TMT na napselli next TMT juhar habading ngakok na basem bani German technology si na bana concrete ka tok na tinago matamda kapamul amuk hena angle adli #TMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break matung da mayam butaram oksari huzi makhata ba pau pizari Federal Students Organization Kanglaipak Fesok Mayai Loishangi Education and Library Secretary KSH Nausa gi midyang makhada Fesok Bisnupur District Council gapuna kusam naduna Oinam Government Higher Secondary School Oinam da class 10 thagadawriba Mahiroi Singh gi khallaga free coaching camp haudokre hairiba free coaching camp asida class 10 tamliba tamlibi puna Mahiroi marifu henmana sarug yari coaching asida Manipuri English Mathematics Science Social Science subjects sing ningthina experience leiraba oja singna takpi tambigani Sotharaba iramdam asigi haurakliba tungi yumbirel oirakadaba Mahiroi Singh asibu afaba achumba lambida lamjing lamtakpiba amadi Manipuri Mahiroi Singh bu chap manaba mityengda fesokna gengbana maram oiraga paisa puthokduna coaching satpa ngamdaba lairaba lairikti tamjaningba Mahiroi Singh gi khallaga makhoisu lairik laisu ningthijana haihanabagi pandamda free coaching asi fesokna sinjabani Lamdam asigi nahasing asina larik amadi laisu animag ningthina hairaba matamda khunai asida ahongba awonba kaya ama purakpa ngamgani maram asina iramdamgi naha Mahiroi khudingmak changsang lauba misak ama ohenba haibasi fesok ki pandamni afaba Mahiroi Singh gi khunai ama oina ba hotnabada fesokna sokthaba laitana makhata na tongan ba Manipur gi district singda lemna class 10 amadi 12 ki Mahiroi Singh mahai masing takpi tambi bagi thabak leptuna chathakigani masida Manipur da khundariba furup khudingmakna mateng pangbiyu hairi Moirang Kendra gi hanagi MLA Prithviraj Marembam gi midyeng makhada lemna mit ai layeng ba amadi anopi bagi thoram pangthokre Moirang Chingai Laikai da Laiba Prithviraj ki mayumda pangthokpa camp aduda mioi chahum romna mit ki test tawbagalunena hidak langthaksu pikhi Prithviraj na chahi asigi February thadagi camp asi pangthoktuna lakli camp asida kendra asigi ahal oiraba singda lemna anop homfu pikre makhataba operation gi mathau leirabasu mateng pangani amadi kendra asigi mafam singdasu camp asi pangthokna ba honagani haiki Loshilak padamar bapamuka hana pizari Nagagi miyoi taruk amadi kugigi miyoi taramari fazinduna leiriba asi India amadi state government athuba matamda rescue tawduna imung manungda kusinahanbiyu haina SUDC na hairi Hauzik fawbi ko ina Am-Istv na pizaba madrupang tang solution zere mita biba kwai pamna po amuka hana kurusari